asumna lemba chap leptuna kadum da changkhrejano ondong tu na ju jat khreda kana de ayumda hanaba tawrge asi kan gari do yang na thawrak lakhi khangodna gari gi mamangda nupi ma sensilakhi lemba break to khang papa duna kanano yingbadadi kanasu leramj lemba sum leptuna leringi nupi yamana ningamdada sorok matai de famlaga mamai lukthaduna sut kaptuna lebado lemba uri lemba sauna karigino nangna kapiduna nangbu ngawbro gari mamangda chensil leido soidna gari sina thomlabadi nathwai do arembada mangamoidro nangda natana aishu da sa ta doribani khangbra hogulune sum kaplaga leido kaigino wasum tangangde nangbu kadai degino nem phawo thinbirmage lao nupiduna tamna khumlage nang aibu yum phawo thinbanga hoine thinge adu nangbu kadai degino nupiduna sut kaplaga dada aigi chapiyo lembangangna abe nang di mafam sida kamdauna se hogolo kaplanu ai nangode yam lankre ngasi di nang dadaga yumda chalase asi hairga nupi dugi makut pairga chingkhat ke tawi adubu nupi dudi mafam dudagi swai mangkhiram lemba makutu marga angau bugu koyaw lawraki abe nang ai gabi nate mang abe hojikte mafam sida kapkhibado abe somdana chinglemba isok lang duna gari do thawraga lai kari nupi no khangde aikoi mase macindadi nupi thiru ngasi nong kha koi bisat pasida amuk toiba chagat phone thawraga ho nangbu kai de lege halaktribo napa ga iga se pakhat pana lore thuna halakna bataw ai ngasi I karaktana yumda gamta changoi ko kanano sorok me sida gari khamjlaga lambi matai da sansarga kari thirijan mai sibo yugo ngawr jalo oi kanano amamadu ta kari mangkrage thigarasu kona thioro nangi gari se hanin thulo lemba masadu gyan khangla laktuna hoi laithok jage ado itaw no lambi sida lakpase yam nungaire punna dum chamina khrase asumna lemba madi chinglemba walang amata ngangnade mana thokpa sumjing gari thawga mayum da hanarakhi lemba gari do perpap insilamaga maki kada perpap sangaga call tawe adubu number dudi op lerimki lemba nungaitana machinda sole abe saki masa halakibgi mukon tarduna macagi kada sangaga achauba kaino asuk thengna famungda mu sangi dubo saka sarodro nangbo ngasidi nga thongi imaga punna chaminarusi lao hagulune nangbo ima ai ngasidi chak charo ima sa thokpiru nangdi kaigi charo doiba asuk nungaiba numisida hagulo lao ngasidagidi aikoi dasa koklabani apangbo yare ima thokpikro ai ngayaktang ingna kasida lege aingonda kanamtana wangang biraglanu image soba nangse ontongna supangkhredago maha oktabi tawngambi nupi dugi maramda imana ngasidagi wa amta pallar hayengmak yumsida isana pamba nupi du puro madudane ima khoi karimta hairar lemba hantakti khon kalamna ima ai kaimta taning chatkhro ai ge beso hojiti chatkhr noi loine pelo kadai nga thongi ai badai ne asiar ge lemba saksen pur changchilaga sakum de lemba sapu yan kolik langba madi chakhai ba hore
थोइबा साउना चंगागा लेमबगी ममाइदा खुपांगना थाजले नंग नंगसी तौरिबसे करिनो हा नपा आई म लेरि हाइबगसु खुसि थवइदबा लेमबा साउना आइबु वारक पिरिबा नंगबु कयाम फबा मपानो नोंगानबदगी नुमिताबा फावबा यु ngaurga leiba nang nangang ba aina lawgadaba nate chatho ai mi haning de ipa oirbusu nangdi aina kai suina khande saki lembagi makut paiduna jingthoklaga karino nang nang asi napada ngangliba mayam sibo hayo nang sa olabro nang na su yam phatriba se karigino nang ta chijegro nangbu icha oina pokluba ai khoise ngasidi mimang phamleduna lemba mama da mu onsilaga nangsu aina masak munna khangmane hingchabi punamak nang thon mangaktane asuk pataba aibu karigi pokpiramino aibu hatokpiro somdana memcha amadi sarchu mangol da famlaga macha halak pangairame chinglemba gari du sumangda khamnaga prapap sange saratna mama nasa phajaba hale tu memcha hokutuna e gari sina mu sumangda khamiduna kadai da musat ke dorge nangbu halakpada sungaire akoi mage hunabi chabeng chabeng ngangbase amu hore haima aibu yamna ngangjaning bata haline masibu yare mama nangsu to khara ngangladi ai thaujilurge kadai piro sodo ipada masigi matung mapa masa mama makoyum punna saksamine chinglembana ima ai ngasidi yam nokningba thawdo ma lambi da thingnare memsa chak charibudo toktholga adudi hairudana wari do ima khoisu khara noke chinglemba noklaga ima nupa do masasu yam nale aduga masaksu yam phaje aingondagi angang khara oigini sorok matai duda san sarga machin duda abe kaina solaga lerambado phibam dudi pura film ni is adu oire nang yam nokningba thawdoka na haido ai di laidana noi pawung phaw nokninga moinangi wari dudi chak charingida wangang ba phatte tumin chanau natrabadi amamba sida namana ja punna maning maya koichen cheni asumna ahingi matam soirake lemba tumba yaramde masadu tarangamada tauduna thongalamda tholaktuna tumin manglaga phame magi nakanda mi masu tamna famtharaga nakongda jiron tawraga hare tata ai bulao lemba khangpre khangna mamai leithog abe konjel aduna mu sut kaplaga dada ai sapio dada ai sapio lemba angawbugum mamit mana koro otuna ha kanagi macha abe nang kadai de lege dada nangbu uba phangdre abe nang kari ge loli bano ai nangbu amuka na wahal laroye abe khonjel latuna nungsi na mu noklaga dada ai di chalage nang di nungana layu ko asumna noktuna khonjel dude asumhak tam kirame lemba khonjel dugi maike onduna abe ai lale karigino nangna aibu thadoktuna chatlibadi nang dadabu nungsi haikibadai asi haidana lemba kaptuna leringi pokpada ngairiba angang ama sorok mayada wa kana kaplaga leiribado mu uraki angang adu ubada tapna sangsinduna lemba lokhale ngasai makai mamit chechet usinduna kanna kaplamba angangdo lembagi makuna sokpada usilama mamito irang langna khangpang pang torake kaplamba tusu chapleptuna maya launa kakhatuna khiki noklaga baba nasabu khangtrabo asum nairake
ꯂꯦꯝꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯔꯝꯂꯒ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯡꯗ ꯀꯟꯅ ꯌꯥꯜꯂꯒ ꯌꯥꯝ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯗ ꯕꯕꯥ ꯆꯠꯈꯤꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯕꯕꯥ ꯂꯦꯝꯕ ꯀꯤꯕꯅꯗꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯑꯉꯥꯡꯗꯨꯕꯨ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯂꯒ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯅꯪ ꯀꯅꯥꯅꯣ ꯈꯣꯡꯗ ꯌꯥꯜꯂꯤꯕꯗꯣ ꯊꯨꯅ ꯊꯥꯗꯣꯛ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ ꯑꯩ ꯄꯥꯈꯪꯅꯦ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯣꯜꯂꯛꯇꯨꯅ ꯂꯦꯝꯕꯒꯤ ꯃꯉꯛꯁꯝ ꯇꯝꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯈꯤ ꯁꯣꯝꯗꯅ ꯁꯈꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯨꯝꯒꯤ ꯅꯥꯛ ꯑꯣꯏ ꯌꯦꯠ ꯃꯈꯥ ꯑꯋꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯟꯅ ꯄꯨꯝꯅ ꯅꯤꯜꯂꯝꯈꯤ ꯁꯈꯤ ꯍꯧꯒꯠꯇꯨꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯍꯨꯏ ꯃꯌꯥꯝꯅꯣꯅꯦ ꯀꯞꯄꯤꯕꯣ ꯑꯍꯤꯡꯁꯤꯗ ꯂꯥꯏꯒ ꯂꯥꯛꯄ ꯃꯃꯤꯠꯇ ꯎꯕꯒꯤ ꯀꯞꯄꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕꯗꯨꯅ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯇꯨꯝꯈ꯭ꯔꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯒꯤ ꯀꯥꯗ ꯄꯔꯄꯔ ꯆꯪꯉꯛꯇꯨꯅꯦ ꯍꯩꯃꯥ ꯀꯗꯥꯏꯗ ꯊꯣꯛꯈ꯭ꯔꯕ ꯃꯥꯗꯤ ꯏꯁ ꯀꯝꯗꯧꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯩꯁꯦ ꯄꯣꯊꯥꯐꯝ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯍꯨꯏꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯈꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯃꯆꯥꯅ ꯑꯉꯥꯎꯕꯒꯨꯝ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯎꯐꯨꯜ ꯃꯔꯛꯇ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯈꯤ ꯀꯣꯛꯆꯥꯎꯕꯤ ꯐꯤꯔꯝ ꯀꯥꯗꯨꯅ ꯄꯥꯈꯠꯄꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯐꯥꯎ ꯉꯝꯗꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤ ꯑꯁꯨꯝꯅ ꯁꯈꯤ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯀꯣꯡꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯈꯤꯈꯤ ꯅꯣꯛꯂꯒ ꯕꯣꯕꯣꯛ ꯑꯩꯒꯤ ꯏꯃꯥ ꯄꯤꯌꯨ ꯍꯥ ꯅꯪꯒꯤ ꯅꯃꯥ ꯂꯩꯇꯦ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯁꯨ ꯂꯩꯇꯦ ꯁꯈꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯒꯤ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯀꯧꯋꯦ ꯑꯆꯧꯕ ꯑꯆꯧꯕ ꯁꯦ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯁꯤꯁꯨ ꯎꯐꯨꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯦꯝꯕ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯤꯕꯒꯨꯝ ꯃꯁꯥꯗꯣ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯇꯨꯃꯤꯟ ꯂꯦꯡꯗꯅ ꯂꯩꯔꯤ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯁꯨ ꯁꯈꯤꯒꯤ ꯃꯤꯠꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯃꯤꯠꯇꯣ ꯑꯉꯧꯕ ꯉꯥꯛꯇ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯛꯀꯦ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯁꯈꯤ ꯂꯦꯝꯕꯒꯤ ꯃꯁꯥꯗꯣ ꯅꯣꯝꯂꯝꯕꯁꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤ ꯑꯃꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯐꯠ ꯊꯣꯛꯂꯒ ꯁꯈꯤꯒꯤ ꯃꯈꯣꯡ ꯇꯥꯞ ꯄꯥꯏꯔꯒ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤꯗꯨꯅ ꯇꯥꯝꯈꯤꯕ ꯈꯣꯟꯖꯦꯜꯗ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯒꯦ ꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯅꯆꯥ ꯂꯦꯝꯕ 이콧막시나 메카이드나 능기 민망시다 핫게나 나자기 더와이 까닝라버디 마품시대기 능 찌엔키베야로 ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅ ꯀꯞꯄꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯑꯃꯨꯕ ꯃꯃꯤꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯅꯤꯗꯨꯅ ꯁꯈꯤꯒꯤ ꯅꯥꯀꯣꯡ ꯆꯤꯡꯖꯥ ꯌꯩꯔꯝꯃꯤ ꯃꯈꯨꯠꯅ ꯃꯅꯥꯗꯣ ꯀꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯋꯥꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈꯤꯗꯨꯅ ꯇꯞꯅ ꯅꯣꯡ ꯉꯥꯜꯂꯛꯈꯤ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯌꯩꯕꯗ ꯂꯦꯝꯕ ꯃꯁꯥꯗꯣ ꯇꯞꯅ ꯂꯦꯡꯉꯛꯂꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯐꯠ ꯐꯠ ꯅꯥꯟꯊꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯈꯤ ꯑꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯂꯦꯝꯕ ꯃꯁꯥ ꯄꯨꯝꯕꯁꯨ ꯂꯤꯛꯂꯥ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ ꯏꯪꯊꯝꯕꯅꯁꯨ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯁꯥꯗꯣ ꯏꯉꯛ ꯉꯛꯇꯨꯅ ꯇꯨꯡ ꯃꯥꯡ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯅ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯁꯥꯗꯨ ꯂꯦꯡꯉꯛꯈꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯆꯧꯕ
ꯂꯦꯝꯕ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯆꯧꯕ, ꯅꯪꯅ ꯌꯦꯡꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ? ꯂꯥꯎꯅꯦ, ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯂꯦꯝꯕ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯇꯞꯅ ꯆꯤꯡꯈꯠꯂꯤ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯧꯔꯤꯁꯤꯕꯣ? ꯁꯈꯤ ꯀꯞꯂꯒ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ, ꯂꯥꯛꯑꯣ ꯏꯃꯥꯒ ꯌꯨꯝꯗ ꯆꯪꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ꯫ ꯏꯃꯥ, ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯑꯩꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕ? ꯏꯃꯥꯒꯤ ꯑꯆꯧꯕ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ꯫ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯣ ꯌꯨꯝꯗ ꯏꯃꯥ ꯇꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯈꯤ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯃꯃꯥ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣ? ꯅꯆꯥꯅꯨꯄꯥꯁꯤꯅ ꯌꯨ ꯉꯥꯎꯔꯒ ꯊꯣꯡꯒꯥꯟꯗꯨꯗ ꯇꯨꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀ꯭ꯋꯥ ꯖꯔꯗꯥ ꯇꯞꯇꯥꯅ ꯆꯥꯁꯤꯜꯂꯒ ꯅꯀꯣꯛꯇꯨ ꯉꯥꯎꯔꯒ ꯊꯣꯡꯒꯥꯟꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥ? ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯉꯥꯎꯗ꯭ꯔꯤꯀꯣ, ꯊꯥꯖꯗꯕ ꯇꯧꯕꯤꯅꯨꯀꯣ꯫ ꯇꯁꯦꯡꯅ ꯏꯃꯤꯠꯁꯤꯃꯛꯅ ꯎꯔꯤꯕ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯈꯪꯍꯩꯕ ꯃꯥꯏꯕ ꯑꯃꯗ ꯈꯔ ꯊꯨꯅ ꯏꯃꯨꯡꯁꯦ ꯌꯦꯡꯍꯟꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯔꯣ ꯏꯪꯈꯣꯜꯗ ꯍꯪꯒꯥꯝ ꯍꯦꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯍꯥꯊꯨ ꯆꯪꯂꯒ ꯀꯧꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ ꯊꯔꯣ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯄꯤꯔꯛꯎꯕ꯫ ꯍꯣꯏ, ꯊꯣꯛꯂꯛꯀꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯕꯦꯝꯃ? ꯏꯟꯗꯣꯝꯆꯥ, ꯂꯩꯀꯥꯏꯁꯦ ꯂꯩꯕ ꯉꯝꯃꯣꯏꯗꯣꯔꯤ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯌꯥꯝꯒꯁꯨ ꯄꯔꯤ ꯂꯩꯅꯔꯝꯃꯤ, ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯒꯅꯦ ꯃꯁꯤꯡ ꯈꯪꯗꯅ ꯑꯉꯥꯡ ꯂꯧꯊꯣꯛꯏ, ꯃꯥꯡꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯁꯥꯗꯧꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯗꯤꯅꯦ ꯃꯁꯝꯁꯤꯡꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯍꯥꯏꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯄꯖꯥꯠꯅꯤ꯫ ꯃꯀ꯭ꯔꯥꯡꯗꯣ ꯌꯨꯡꯅ ꯐꯩꯅ ꯁꯦꯒꯥꯏꯔꯁꯨ ꯄꯦꯜꯂꯣꯏ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯔꯨꯁꯤꯔꯣ? ꯑꯉꯥꯡꯗꯣ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯡꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯗꯤ꯫ ꯊꯔꯣ ꯀꯞꯂꯒ, ꯏꯕꯦꯝꯃ, ꯌꯥꯔꯦ ꯇꯣꯛꯂꯁꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯨꯕ ꯈꯪꯉꯨꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯤꯒꯦꯁꯨ ꯁꯤꯖꯈ꯭ꯔꯁꯅꯨ꯫ ꯃꯃꯥ ꯑꯩꯅ ꯐꯥꯎ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯨꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯕꯨ ꯏꯆꯥꯗꯨꯅꯗꯤ ꯀꯔꯝꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯂꯝꯕꯅꯅꯤ ꯈꯟꯗꯣꯛꯄ ꯁꯤ ꯅꯠꯇꯅ ꯏꯟꯗꯣꯝꯆꯥꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯃꯤꯁꯤꯈꯛ ꯅꯠꯇꯅ꯫ ꯏꯆꯥꯗꯨꯅ ꯂꯩꯀꯥꯏꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯐꯥꯎꯕꯗ ꯏꯆꯥꯕꯨ ꯄꯧꯊꯣꯛꯄꯤꯕ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯉꯁꯤ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯃꯩꯁꯥ, ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯂꯤꯕ ꯑꯁꯤꯒꯨꯝ ꯃꯈꯣꯏꯗꯤ ꯐꯪꯗꯕ ꯑꯣꯏꯁꯅꯨ꯫ ꯅꯥꯎꯕ ꯃꯃꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯞꯂꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤ꯫ ꯏꯇꯩꯃꯁꯨ ꯂꯥꯛꯄꯤꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯅꯗꯤ ꯀꯞꯀꯅꯨ, ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯂꯛꯀꯅꯤꯅ ꯌꯥꯝ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯀꯞꯄꯒꯗ ꯂꯩꯔꯝꯃꯦ꯫ ꯏꯇꯩꯃꯅ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗ ꯀꯞꯇꯅꯕ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯅꯥꯎꯕ, ꯏꯇꯩꯃꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯆꯦꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯏꯇꯩꯃ, ꯑꯩ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯐꯅ ꯀꯟꯅꯗꯤ ꯑꯩꯁꯨ ꯊꯤꯕꯅꯤ, ꯐꯪꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯅꯗꯤ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯕꯁꯤꯅꯗꯤ ꯐꯪꯉꯔꯣꯏ, ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯅ ꯐꯔꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯗ ꯏꯃꯥꯒ ꯑꯩꯒꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝꯕ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯦ꯫ ꯃꯥꯡꯈ꯭ꯔꯤꯕꯗꯣ ꯐꯪꯅꯕ ꯈꯔ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯅꯗꯤ ꯈꯟꯅꯔꯝꯃꯣꯏꯅꯦ?
ꯃꯤꯅꯥꯏꯁꯤꯡꯗꯣ ꯃꯣꯏ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗ ꯊꯣꯛꯂꯗꯤ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ? ꯏꯕꯦꯝꯃ, ꯌꯥꯔꯦ ꯇꯣꯛꯂꯣ. ꯅꯅꯣꯝꯆꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯝꯃꯤ. ꯏꯃꯥ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ. ꯆꯥꯛ ꯈꯤꯇ ꯆꯥꯒꯦ. ꯑꯩꯒꯤ ꯆꯥꯛ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ. ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ? ꯀꯨꯏꯔꯦ ꯏꯃꯥꯅ ꯏꯆꯥꯕꯨ ꯎꯔꯛꯇꯕ. ꯏꯆꯥꯅ ꯆꯥꯅꯕ ꯆꯥꯛ ꯏꯃꯥꯅ ꯈꯥꯛꯇꯨꯅ ꯊꯝꯃꯤꯌꯦ. ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ. ꯏꯃꯥꯅ ꯋꯥꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯎꯗ꯭ꯔꯕꯅꯦ? ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯏꯃꯥꯒꯤ ꯁꯅꯥ. ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯏꯆꯥꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯏꯃꯥꯒꯤꯗꯤ ꯅꯪꯁꯦ ꯁꯅꯥꯅꯤꯅꯦ, ꯁꯅꯥ.